guys, welcome back to my channel. Mayam nungaibiri, nungayamgini hainasu khanjai. Aduga ngasigi oina mayamgidamakta hayeng shorani haiba wari amkak puduna laksari. Adudi ngasigi oina hayeng shorani haiba wari se mayam puna taminarasi. Brojen noma numidang amada mamanaba ngaiga chak chanarami. Mamanaba mayam punmanina makhoi masen langbada chak insang thongbadi thengkhirami. Makoina chak chabadadi numidangi pung 11 tarare. Chak chaba lorakpadadi pung 12 takhirami. Makoi thengle hairaduna mayum da hannaba tawrami. Brojen su mamanaba mayamda chatlagi hairamladuna mayum tamna gari tharokami. Brojen gi mayum taba lambi aduda lamhang yamna songduna leiba mafam amadi lei madu fauduna sakani. Brojen gari sum thorokpana maram oiraga lamhang adugi mapa yausilakhi. Adugadi ikhang khangudana gari start mutki. Brojen gari start hanjin tawrami. Adubu start hauba ngamlamkhide. Brojen gari dagi kumtharaduna gari adu haipet chamlami. Amuk start tawduna yengmadadi start horokladuna tapna gari adu thauba horai. Adugadi gari adugi light ado amuk mut amuk ngan tawrai. Asumna Brojen gi gari adugi light ado putpa ngaladuna khapai. Brojen na ngasi I karakna toorni lambi sina marol ama mammane haina murum solammi. Adugadi light ado amuk khangogdana mutkhirami. Brojen lambi do amata udraduna gari adu khamami. Brojen na sauduna gari adu makhutna hanjin tharami. Adugadi light adu amuk mut amuk ngan tawrai. Masidi khar yari ngisida chatlawragi khaladuna gari adu thauba horai tapna. Adugadi light aduna mutlaga ngalakfada nupi ma leptuna leramki. Brojen khangladuna gari brake khangfa fai. Amuk yengluba matamdadi nupi do leramkide. Brojen na karino husikidubo aigi bab larane nupi ma leplamadubo haina khalami. Brojen na masidi amabu oiro kumtharaga yenglagi khaladuna gari dagi kumtharami. Phone flash thaladuna koyeng yengami. Adubu kanamtadi leramkide. Magi wakhalna oira male khaladuna gari da kakhatke tawrami. Khanghaudana nupi ma kapapaki makhol tarai. Lamhang aduda pukhri ama lei. Adaida makhol adu taba adudadi tapna Brojen changlai. Adugadi nupi ado pukhri mapala aduda kaptuna leramba urakhi. Brojen yamna kigandaba nupa amani. Adubu khanghaudana magi masada kitang akiba faurki. Adubu Brojen nupi aduda asumna hairami. Nangbu kanano thenglaba ahing asida lamhang asida bu phamlamni basibo haina hanglami. Adubu nupi adudi karisu khumla amkhide. Brojen na nupi dugi manakta sangchinduna yengluba matamdadi maga college taminarambi mamanabi Chanbi oiramki. Chanbi kaptuna lei. Brojen na Chanbi nangdi mafam asida kaidaramliba thenglaba gansida lamhang sida bu nangbu kibaga amta khangdrabo haina hanglami. Adubu madi karisu khumlakte. Brojen na amuk Chanbi ai Brojene nawai ekhoi college puna taminarambado haina hairami. Chanbi na kapladuna hairai khange ai nangbu. Brojena aduneba adu kaigino nangna sida kaptuna leramli base lao ai nangbu yum phawa thinbiramlage hairami. Chanbi tumin adum lei. Adadi Brojena lao nang sida thamamaga ina yumda chatpa haibadidi nungayaro haiduna Chanbi gi makhut pairaga chingduna gari da kakhat halle. Aduga Brojena gari start tawrai. Magi light yaramdaba adusu khanghaudana yaramki. Asumna gari thauraduna Chanbi hoigi mayumlomda thaurammi. Brojena Chanbi kaigino nangna lamhangduda leramli base haina hanglammi. Chanbi na hairai. Brojen akhoi college se loikibadagi adum thengnakhidre ko. Brojen adum thengnakhidre matamdu nushibane. Ado loyadi kamdaure nabani bu luhong thoknaba tawrodana sum nungsinari na leidui saru ana hairai. Adagi di Chanbi hitna kapladuna hairai. Brojen toklo aibu muko halano haina hairai. Brojen na kaino nabani bu saunariba kaiduro adu nungsinaraga adumai saunano haiduna hairai. Chanbi na aduina tese ai nanga hayeng wari khara sananinge. Hayeng nungthilgi pung 12 taba daida ngasagi mafamduda lao nangi nafamda wa khara sinage haina hairai. Tanja aduda Chanbi hoigi thongan mapasu yoramki. Gari khamladuna Chanbi noi thongan yorobanina lehoro aisu thengkhre
ꯍꯣꯏ ꯑꯩ ꯍꯌꯦꯡꯗꯣ ꯂꯥꯛꯑꯒꯦ, ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯉꯨꯀꯣ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯣꯖꯦꯟ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯕ꯭ꯔꯣꯖꯦꯟ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯥ ꯇꯨꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯕ꯭ꯔꯣꯖꯦꯟꯅ ꯈꯟꯈꯤ, ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯃꯍꯥꯛꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕ? ꯃꯥꯕꯨ ꯏꯇꯥꯎ ꯂꯣꯌꯥꯒ ꯈꯠꯅꯔꯕ ꯖꯥꯔꯥꯅꯦ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯍꯌꯦꯡ ꯉꯁꯥꯏꯒꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅ? ꯀꯔꯤꯕꯨ ꯍꯥꯏꯒꯦ ꯈꯜꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯟꯅ ꯕ꯭ꯔꯣꯖꯦꯟ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯕ꯭ꯔꯣꯖꯦꯟ ꯄꯨꯡ 12 ꯇꯥꯕ ꯉꯥꯏꯔꯝꯃꯤ꯫ ꯄꯨꯡ 11:30 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯂꯝꯍꯥꯡ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯕ꯭ꯔꯣꯖꯦꯟ꯫ ꯃꯥꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯗꯗꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯦ꯫ ꯆꯟꯕꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕ꯭ꯔꯣꯖꯦꯟ ꯆꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ, ꯆꯟꯕꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯆꯟꯕꯤꯅ ꯉꯥꯛ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯕ꯭ꯔꯣꯖꯦꯟꯅ ꯑꯃꯨꯛ, ꯑꯗꯣ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯀꯔꯤꯅꯣ? ꯑꯗꯨꯒ ꯅꯪꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯟꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯕ꯭ꯔꯣꯖꯦꯟ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ, ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯕ꯭ꯔꯣꯖꯦꯟꯅ ꯀꯔꯝꯕ ꯃꯇꯦꯡꯅꯣ ꯍꯥꯏꯌꯣ, ꯑꯩꯅ ꯉꯝꯒꯗꯕ ꯑꯣꯏꯔꯒꯗꯤ ꯄꯥꯡꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯆꯟꯕꯤꯅ ꯉꯝꯒꯅꯤ, ꯅꯪ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯕ꯭ꯔꯣꯖꯦꯟꯅ ꯍꯥꯏꯌꯣ, ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯇꯦꯡꯅꯣ? ꯆꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯕ꯭ꯔꯣꯖꯦꯟ ꯑꯩꯕꯨ ꯁꯨꯔꯦꯁ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯅ ꯐꯥꯔꯗꯨꯅ ꯑꯩꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯗꯨꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯕ꯭ꯔꯣꯖꯦꯟꯅ ꯌꯥꯔꯦ, ꯑꯩ ꯚꯥꯞ ꯇꯥꯔꯦ, ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯆꯟꯕꯤꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯕ꯭ꯔꯣꯖꯦꯟ ꯅꯪ ꯑꯃꯗꯤ ꯂꯣꯌꯥꯅ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯕ꯭ꯔꯣꯖꯦꯟꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏ, ꯅꯪꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯋꯥꯐꯝ ꯑꯁꯦ ꯂꯣꯌꯥꯗꯤ ꯈꯪꯗꯕꯅꯤ, ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯄꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯃꯉꯣꯟꯗ ꯈꯔ ꯇꯝꯕꯤꯌꯨ꯫ ꯑꯩꯗꯤ ꯍꯪꯆꯤꯠꯇꯒꯤꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯁꯣꯏꯗꯅ ꯇꯝꯒꯦ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯣ? ꯅꯪ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯑꯗꯨꯝꯅ ꯋꯥꯈꯜ ꯄꯤꯛꯊꯒꯅꯨ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯌꯦꯡꯃꯛ ꯂꯣꯌꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯒꯅꯤ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯣꯖꯦꯟ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯣꯌꯥꯗꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯕ ꯃꯈꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯝꯍꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯥꯒꯤ ꯃꯃꯥꯟꯅꯕ ꯗꯦꯅꯤ ꯀꯧꯕ ꯑꯃ ꯂꯩ꯫ ꯂꯣꯌꯥꯒꯤ ꯃꯄꯥꯅ ꯂꯣꯌꯥ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤꯗꯤ ꯗꯦꯅꯤ ꯂꯣꯌꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯗꯦꯅꯤ ꯂꯝꯍꯥꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯂꯣꯌꯥ ꯂꯝꯍꯥꯡ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯀꯞꯄꯒ ꯂꯩꯕ ꯎꯔꯛꯈꯤ꯫ ꯗꯦꯅꯤꯅ ꯕꯕ ꯆꯪꯁꯤꯜꯂꯒ, ꯚꯥꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯅꯪ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯍꯣꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯐꯤꯕꯝ ꯑꯁꯤꯗꯗꯤ, ꯑꯗꯨꯕꯨ ꯅꯪ ꯏꯃꯥ ꯄꯥꯕꯨꯡꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯣ ꯍꯥꯏꯅ ꯊꯦꯝꯂꯗꯨꯅ ꯃꯥꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯂꯣꯌꯥ ꯃꯌꯨꯝꯗ ꯏꯃꯥ ꯄꯥꯕꯨꯡꯗ ꯁꯤꯟꯅꯔꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯊꯧꯔꯛꯂꯝꯃꯤ ꯗꯦꯅꯤ꯫ ꯃꯥꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯌꯧꯔꯛꯂꯗꯨꯅ ꯂꯩꯔꯛ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯃꯤ ꯑꯃ ꯇꯣꯡꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯐꯤ ꯑꯉꯧꯕ ꯉꯥꯛꯇ ꯏꯟꯕꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯗꯦꯅꯤ ꯈꯪꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯂꯩꯔꯛꯇ ꯏꯟꯊꯨꯔꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯗꯦꯅꯤꯅ ꯏꯃꯥ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯊꯣꯡ ꯊꯤꯜꯂꯝꯃꯤ꯫ ꯗꯦꯅꯤꯒꯤ ꯏꯃꯥꯁꯨ ꯕꯕ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯗꯦꯅꯤ ꯏꯃꯨꯡꯗ ꯕꯕ ꯆꯦꯟꯁꯤꯜꯂꯗꯨꯅ ꯊꯣꯡ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯃꯃꯥ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯗꯦꯅꯤꯅ ꯏꯃꯥ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯗꯦꯅꯤꯒꯤ ꯃꯃꯥꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗꯗꯤ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯗꯦꯅꯤꯒꯤ ꯏꯃꯥꯅ ꯏꯃꯥ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯗꯨꯅ ꯏꯃꯨꯡ ꯄꯨꯝꯕ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯗꯦꯅꯤ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯔꯝꯕꯗꯣ ꯈꯔꯗꯤ ꯐꯔꯛꯑꯝꯈꯤ꯫ ꯑꯗꯨꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝꯊꯛꯇ ꯅꯨꯡꯖ꯭ꯔꯦꯡ ꯆꯥꯏꯔꯛꯈꯤ꯫ ꯗꯦꯅꯤ ꯑꯃꯨꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯀꯤꯕ ꯐꯥꯎꯔꯛꯑꯝꯈꯤ꯫ ꯑꯁꯨꯝꯅ ꯀꯤꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯕ꯭ꯔꯣꯖꯦꯟ ꯂꯣꯌꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯕ꯭ꯔꯣꯖꯦꯟ ꯂꯣꯌꯥꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯣꯌꯥ ꯂꯣꯌꯥ ꯍꯥꯏꯅ ꯀꯧꯔꯛꯑꯝꯃꯤ꯫ ꯂꯣꯌꯥꯒꯤ ꯏꯃꯥ ꯊꯣꯛꯂꯛꯂꯗꯨꯅ ꯏꯕꯨꯡꯉꯣ ꯕ꯭ꯔꯣꯖꯦꯟ ꯅꯪꯗꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ, ꯆꯪꯉꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ꯫ ꯕ꯭ꯔꯣꯖꯦꯟꯅ ꯍꯣꯏ ꯏꯃꯥ ꯍꯣꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯍꯥꯏꯅ ꯍꯥꯏꯔꯗꯨꯅ ꯂꯣꯌꯥꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ꯫ ꯂꯣꯌꯥꯅ ꯏꯇꯥꯎ ꯆꯪꯉꯛꯑꯣ, ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯗꯤ ꯀꯩ ꯂꯩꯔꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯕ꯭ꯔꯣꯖꯦꯟꯅ ꯏꯇꯥꯎ ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫
ꯂꯣꯌꯥꯅ ꯀꯔꯤ ꯀꯔꯝꯕ ꯋꯥꯅꯣ ꯏꯇꯥꯎ? ꯕ꯭ꯔꯣꯖꯦꯟꯅ ꯆꯟꯕꯤꯒ ꯊꯦꯡꯅꯔꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯂꯤꯔꯝꯈꯤ ꯂꯣꯌꯥꯒꯤ ꯃꯐꯝꯗ꯫ ꯑꯗꯨꯒꯗꯤ ꯂꯣꯌꯥꯅ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯣ? ꯆꯟꯕꯤꯗꯣ ꯁꯛꯈꯪꯗꯕ ꯈꯔꯅ ꯍꯥꯠꯂꯝꯂꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯌꯦꯡꯁꯦ ꯃꯥꯒꯤ ꯁꯣꯔꯥꯠꯅꯤ꯫ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯆꯟꯕꯤꯒ ꯊꯦꯡꯅꯔꯨꯏꯕꯅꯣ ꯍꯥꯏꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯂꯣꯌꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗꯗꯤ ꯕ꯭ꯔꯣꯖꯦꯟ ꯉꯛꯂꯝꯃꯤ꯫ ꯂꯣꯌꯥꯒ ꯕ꯭ꯔꯣꯖꯦꯟꯒꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗꯗꯤ ꯕ꯭ꯔꯣꯖꯦꯟꯅ ꯊꯦꯡꯅꯔꯨꯔꯤꯕ ꯑꯗꯨꯗꯤ ꯆꯟꯕꯤꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯈꯪꯂꯛꯑꯝꯈꯤ꯫ ꯂꯣꯌꯥ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ꯫ ꯕ꯭ꯔꯣꯖꯦꯟꯅ, ꯃꯔꯨꯞ, ꯂꯥꯛꯑꯣ, ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯂꯃꯟ ꯈꯨꯝꯂꯁꯤ꯫ ꯑꯩꯒꯤ ꯏꯐꯝꯗ ꯆꯟꯕꯤꯗꯣ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯔꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯂꯣꯌꯥꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯜꯂꯗꯨꯅ ꯕ꯭ꯔꯣꯖꯦꯟꯒ ꯄꯨꯟꯅ ꯁꯨꯔꯦꯁꯄꯨ ꯊꯤꯕ ꯂꯥꯛꯑꯝꯈꯤ꯫ ꯑꯗꯨꯒꯗꯤ ꯁꯨꯔꯦꯁ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯂꯝꯕꯤꯗ ꯂꯩꯔꯝꯈꯤ꯫ ꯁꯨꯔꯦꯁꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯁꯨꯔꯦꯁꯄꯨ ꯂꯣꯌꯥꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕ ꯍꯧꯔꯛꯈꯤ꯫ ꯁꯨꯔꯦꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯂꯣꯌꯥꯕꯨ ꯐꯨꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯄꯗ ꯕ꯭ꯔꯣꯖꯦꯟꯅ ꯆꯦꯟꯁꯤꯜꯂꯗꯨꯅ ꯈꯨꯠ ꯊꯥꯅꯔꯗꯨꯅ ꯐꯨꯅꯔꯝꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯈꯣꯏꯁꯥꯎꯅꯔꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕ ꯂꯣꯌꯥ ꯑꯃꯗꯤ ꯕ꯭ꯔꯣꯖꯦꯟꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯁꯨꯔꯦꯁꯀꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨ ꯕ꯭ꯔꯣꯖꯦꯟꯅ ꯑꯆꯧꯕ ꯎꯆꯨꯛ ꯑꯃ ꯄꯥꯏꯔꯒ ꯃꯀꯣꯛꯇ ꯀꯟꯈꯤ꯫ ꯁꯨꯔꯦꯁꯀꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯕ꯭ꯔꯣꯖꯦꯟꯗꯒꯤ ꯎꯆꯨꯛ ꯑꯗꯨ ꯂꯧꯈꯤ꯫ ꯁꯨꯔꯦꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯝꯃꯤ ꯃꯍꯥꯛ ꯑꯗꯨꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯉꯁꯤꯗꯤ ꯂꯦꯝꯅ ꯈꯛꯇꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯔꯦꯁꯅ ꯀꯞꯂꯗꯨꯅ, ꯏꯇꯥꯎ, ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯕ꯭ꯔꯣꯖꯦꯟꯅ, ꯏꯇꯥꯎ, ꯀꯩꯗꯧꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ? ꯅꯈꯨꯠ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯒꯤꯗꯤ ꯂꯣꯌꯥꯅ ꯎꯁꯨꯛ ꯑꯗꯨꯅ ꯁꯨꯔꯦꯁꯀꯤ ꯃꯀꯣꯛꯇ ꯄꯦꯟꯅ ꯊꯣꯝꯈꯤ꯫ ꯁꯨꯔꯦꯁ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯞꯂꯗꯨꯅ ꯂꯥꯎꯔꯛꯏ, ꯆꯟꯕꯤ, ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯂꯦ ꯑꯩ ꯍꯥꯏꯅ ꯂꯥꯎꯔꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯂꯣꯌꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕ꯭ꯔꯣꯖꯦꯟꯁꯨ ꯀꯞꯂꯔꯦ꯫ ꯕ꯭ꯔꯣꯖꯦꯟꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯟꯕꯤ, ꯂꯣꯌꯥꯅ ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯂꯔꯤ꯫ ꯅꯪꯅ ꯎꯕꯃꯛ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯃꯤꯔꯝꯂꯦꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯣꯌꯥꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯊꯣꯛꯂꯛꯂꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯆꯟꯕꯤ ꯃꯃꯤ ꯁꯥꯃꯤ ꯇꯧꯔꯗꯨꯅ ꯂꯣꯌꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯈꯤ꯫ ꯂꯣꯌꯥꯅ ꯆꯟꯕꯤ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯑꯩ ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯂꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯟꯕꯤꯁꯨ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯗꯥ ꯂꯣꯌꯥ, ꯑꯩ ꯄꯦꯜꯂꯦ꯫ ꯅꯪꯅ ꯉꯁꯤ ꯎꯠꯂꯤꯕ ꯅꯇꯧ ꯑꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯒꯤꯗꯤ ꯅꯪꯒ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗꯔꯦ꯫ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯔꯦ ꯑꯩ꯫ ꯂꯥꯏꯔꯝꯂꯦꯟꯗ ꯑꯩ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦꯀꯣ꯫ ꯍꯌꯦꯡ ꯑꯩꯒꯤ ꯊꯧꯔꯝꯕꯨ ꯌꯥꯎꯕꯤꯕ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯂꯒ ꯆꯟꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯆꯟꯕꯤ ꯍꯥꯏꯅ ꯀꯞꯂꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯕ꯭ꯔꯣꯖꯦꯟꯅ ꯂꯣꯌꯥꯕꯨ ꯊꯦꯝꯂꯗꯨꯅ, ꯏꯇꯥꯎ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯗꯨꯅ ꯌꯨꯝꯗ ꯊꯦꯝꯂꯗꯨꯅ ꯍꯟꯃꯤꯟꯅꯔꯛꯑꯝꯈꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯆꯟꯕꯤꯒꯤ ꯁꯣꯔꯥꯠ ꯌꯥꯎꯕ ꯂꯣꯌꯥ ꯑꯃꯗꯤ ꯕ꯭ꯔꯣꯖꯦꯟ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯗꯨꯅ ꯆꯟꯕꯤꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝꯕꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯋꯥꯔꯤꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ꯫